ꯑꯗꯣꯝꯅ ꯍꯧꯖꯤꯛ ꯄꯥꯝꯅ ꯌꯦꯡꯅꯔꯤꯕ K-pop ꯁꯣꯡꯁꯤꯡ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯐꯦꯚꯣꯔꯥꯏꯠ K-pop ꯋꯨꯃꯦꯟ ꯑꯥꯏꯗꯣꯜ ꯂꯤꯖꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ, ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯦꯡꯕ, ꯃꯍꯥꯛꯀꯤ ꯄꯣꯛꯐꯝ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ-ꯃꯄꯥꯅ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗ꯭ꯔꯤꯕ ꯇꯥꯔꯒꯗꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗꯒꯤ ꯈꯪꯃꯤꯟꯅꯁꯤ꯫ ꯑꯩ ꯄꯣꯛꯄ ꯃꯇꯝꯗ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯄ꯭ꯔꯥꯟꯄ꯭ꯌꯥ ꯃꯅꯣꯕꯥꯟ ꯍꯥꯏꯅ ꯀꯧꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯇꯝ ꯈꯔ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩꯒꯤ ꯃꯤꯡ ꯑꯁꯤ ꯑꯃꯨꯛ ꯂꯂꯤꯖꯥ ꯃꯅꯣꯕꯥꯟ ꯍꯥꯏꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯃꯤꯌꯥꯝꯅꯗꯤ ꯑꯩꯕꯨ ꯁꯥꯎꯠ ꯀꯣꯔꯤꯌꯥꯟ ꯅꯤꯉꯣꯜ ꯑꯣꯏꯅ ꯈꯟꯕꯤꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯄꯣꯛꯐꯝ ꯍꯧꯔꯛꯐꯝꯗꯤ ꯊꯥꯏꯂꯦꯟꯗꯒꯤꯅꯤ꯫ ꯃꯥꯔꯆ 27, 1997ꯗ ꯊꯥꯏꯂꯦꯟꯗꯒꯤ ꯕꯨꯔꯤꯔꯥꯝ ꯍꯥꯏꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯄꯣꯛꯈꯤ꯫ ꯑꯩꯒꯤ ꯑꯄꯣꯛꯄ ꯕꯕꯥꯅ ꯑꯩ ꯑꯃꯗꯤ ꯏꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯏꯃꯥꯒ ꯑꯩꯒꯤ ꯁ꯭ꯋꯤꯁ ꯁ꯭ꯇꯦꯞꯐꯥꯗꯔꯒ ꯂꯨꯍꯣꯡꯈꯤ ꯑꯃꯗꯤ ꯃꯈꯣꯏꯅ ꯑꯩꯕꯨ ꯌꯣꯛꯄꯤꯔꯛꯈꯤ꯫ ꯑꯩꯒꯤ ꯏꯃꯥꯒꯤ ꯃꯤꯡꯅ ꯆꯤꯊꯕ ꯕ꯭ꯔꯨꯁꯋꯤꯂꯔ ꯑꯃꯗꯤ ꯑꯩꯒꯤ ꯁ꯭ꯇꯦꯞꯐꯥꯗꯔꯒꯤ ꯃꯤꯡꯅ ꯃꯥꯔꯀꯣ ꯕꯨꯁꯋꯤꯂꯔ ꯀꯧꯏ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯃꯪꯖꯔꯛꯄ ꯃꯪꯂꯥꯟ ꯑꯦꯝꯗꯤ K-pop ꯁ꯭ꯇꯥꯔ ꯑꯃ ꯑꯣꯏꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯅꯠꯇꯦ꯫ ꯁꯛ ꯐꯖꯔꯒ ꯌꯥꯗꯦ, ꯃꯁꯤꯗ ꯇꯦꯂꯦꯟꯠ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯔꯝꯃꯤ꯫ ꯑꯩ ꯏꯃꯥ ꯑꯃꯗꯤ ꯕꯕꯥꯅꯁꯨ ꯑꯩꯕꯨ ꯁꯄꯣꯔꯠ ꯌꯥꯝꯅ ꯇꯧꯕꯤꯔꯝꯃꯤ꯫ ꯑꯩꯅ ꯆꯍꯤ 4 ꯁꯨꯔꯛꯄ ꯃꯇꯝꯗ ꯑꯩ ꯗꯥꯟꯁ ꯇꯧꯕ ꯑꯃꯗꯤ ꯏꯁꯩ ꯁꯛꯄ ꯇꯝꯕ ꯍꯧꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯗ 11-ꯃꯦꯝꯕꯔ ꯗꯥꯟꯁ ꯀ꯭ꯔꯨ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯌꯥꯎꯈꯤ꯫ ꯁꯦꯞꯇꯦꯝꯕꯔ 2009ꯗ LG ꯏꯟꯇꯔꯇꯦꯟꯃꯦꯟꯠꯅ ꯁꯤꯟꯕ ꯗꯥꯟꯁ ꯀꯝꯄꯤꯇꯤꯁꯟ ꯑꯃꯗ ꯑꯩꯈꯣꯏꯒꯤ ꯇꯤꯝ ꯑꯁꯤ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯇꯤꯝꯅ ꯁ꯭ꯄꯦꯁꯤꯑꯦꯜ ꯇꯤꯝ ꯑꯦꯋꯥꯔꯗꯁꯨ ꯐꯪꯈꯤ꯫ 2009ꯗ ꯃꯣꯔꯦꯟ ꯄ꯭ꯔꯣꯃꯣꯁꯟ ꯁꯦꯟꯇꯔ ꯑꯣꯐ ꯊꯥꯏꯂꯦꯟꯗꯅ ꯁꯤꯟꯕ ꯁꯤꯡꯒꯤꯡ ꯀꯟꯇꯦꯁ ꯑꯃꯗ ꯑꯩꯅ ꯔꯅꯔꯁ ꯑꯞ ꯇꯥꯔꯝꯃꯤ ꯑꯃꯗꯤ ꯑꯩ ꯃꯁꯤꯗ ꯌꯥꯝꯅ ꯍꯔꯥꯎꯖꯈꯤ, ꯃꯔꯝꯗꯤ ꯑꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯇꯦꯂꯦꯟꯠ ꯂꯩꯕ ꯍꯦꯟꯒꯠꯂꯛꯈꯤ꯫ 2010ꯗ ꯑꯩꯅ ꯍꯧꯖꯤꯛ ꯌꯥꯎꯔꯤꯕ YG ꯏꯟꯇꯔꯇꯦꯟꯃꯦꯟꯠꯅ ꯁꯤꯟꯗꯨꯅ ꯊꯥꯏꯂꯦꯟꯗꯗ ꯑꯣꯗꯤꯁꯟ ꯑꯃ ꯄꯥꯡꯊꯣꯛꯑꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯑꯣꯗꯤꯁꯟ ꯑꯁꯤꯗ ꯑꯩꯁꯨ ꯌꯥꯎꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯝꯃꯤ꯫ ꯑꯣꯗꯤꯁꯟ ꯑꯁꯤꯒꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠꯅ ꯃꯤ 30,000ꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯄꯔꯐꯣꯃꯦꯟꯁꯇ ꯖꯖꯇꯒꯤ ꯆꯤꯡꯅ ꯌꯦꯡꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯕ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯕ ꯉꯝꯈꯤ ꯑꯃꯗꯤ ꯄꯥꯔꯇꯤꯁꯤꯄꯦꯟꯠ 30,000ꯒꯤ ꯃꯅꯨꯡꯗ ꯑꯩ ꯏꯇꯣꯝꯈꯛ ꯁꯦꯂꯦꯛ ꯇꯧꯈꯤ꯫ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯈꯤ ꯑꯃꯗꯤ ꯃꯤꯠꯇꯒꯤ ꯄꯤ ꯇꯥꯕꯐꯥꯎ ꯈꯪꯍꯧꯈꯤꯗꯦ꯫ ꯃꯁꯤꯒꯤ ꯇꯨꯡꯗ YG ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ CEO ꯑꯣꯏꯔꯤꯕ ꯌꯥꯡ ꯍꯨꯟ ꯁꯨꯛꯅ ꯑꯩꯕꯨ YG ꯏꯟꯇꯔꯇꯦꯟꯃꯦꯟꯠꯇ ꯌꯥꯎꯅꯕ ꯇ꯭ꯔꯦꯅꯤꯡ ꯂꯧꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯁꯨ ꯄꯤꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯩ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯆꯠꯈꯤ ꯑꯃꯗꯤ YG ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯑꯩ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯆꯍꯤ ꯑꯁꯤ ꯁꯨꯞꯅꯒꯤ 39 ꯈꯛ ꯁꯨꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯗꯥꯟꯁꯔ ꯑꯣꯏꯕꯒꯤ ꯔꯣꯜ ꯄꯨꯈꯤ꯫ ꯔꯤꯡꯒꯥ ꯂꯤꯡꯒꯥ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤꯗꯁꯨ ꯑꯩꯅ ꯕꯦꯛꯒ꯭ꯔꯥꯎꯟꯗ ꯗꯥꯟꯁꯔ ꯑꯣꯏꯈꯤ꯫ 2016ꯗ YG ꯏꯟꯇꯔꯇꯦꯟꯃꯦꯟꯠꯀꯤ ꯃꯈꯥꯗ ꯂꯩꯕ ꯕ꯭ꯂꯦꯛꯄꯤꯡ ꯍꯥꯏꯅ ꯈꯪꯅꯕ ꯃꯤ 4ꯅ ꯁꯦꯝꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯩ ꯌꯥꯎꯈꯤ ꯑꯃꯗꯤ ꯋꯤꯁꯇꯟ ꯍꯥꯏꯅ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯊꯣꯛꯈꯤ꯫ ꯋꯤꯁꯇꯟ ꯍꯥꯏꯔꯤꯕ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯑꯁꯤ ꯁꯥꯎꯠ ꯀꯣꯔꯤꯌꯥꯗ ꯍꯤꯠ ꯆꯠꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯩ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯈꯤ ꯑꯃꯗꯤ ꯑꯩ ꯁꯨꯝ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯥꯎꯒꯠꯂꯛꯄꯁꯨ ꯍꯦꯟꯒꯠꯈꯤ꯫ 2020ꯗ ꯕ꯭ꯂꯦꯛꯄꯤꯡ ꯏꯟ ꯌꯣꯔ ꯑꯦꯔꯤꯌꯥ ꯑꯃꯗꯤ ꯀꯤꯜ ꯗꯤꯁ ꯂꯚ ꯍꯥꯏꯅꯁꯨ ꯑꯦꯜꯕꯝ ꯑꯅꯤ ꯔꯤꯂꯤꯖ ꯇꯧꯈꯤ, ꯃꯁꯤꯁꯨ ꯍꯤꯠ ꯆꯠꯈꯤ꯫ ꯑꯩꯒꯤ ꯀꯦꯔꯤꯌꯔ ꯍꯧꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯐꯥꯎꯒꯤ ꯑꯣꯏꯅ ꯄꯨꯂꯞ ꯑꯦꯋꯥꯔꯗ 86 ꯐꯪꯕ ꯉꯝꯂꯦ ꯑꯃꯗꯤ ꯑꯩꯒꯤ ꯁꯣꯂꯣ ꯑꯦꯜꯕꯝ ꯂꯂꯤꯖꯥ ꯍꯥꯏꯔꯤꯕꯁꯤꯅ ꯄꯨꯡ 23ꯒꯤ ꯃꯅꯨꯡꯗ 73.6 ꯃꯤꯂꯤꯌꯟ ꯚ꯭ꯌꯨ ꯌꯦꯡꯗꯨꯅ ꯒꯤꯅꯦꯁ ꯋꯥꯔꯜꯗ ꯔꯦꯀꯣꯔꯗ ꯇꯥꯔꯤ꯫ ꯍꯧꯖꯤꯛꯇꯤ ꯑꯩꯒꯤ ꯃꯪꯂꯥꯟꯁꯨ ꯑꯣꯏꯕ ꯐꯪꯖꯔꯦ ꯑꯃꯗꯤ ꯑꯩꯕꯨ ꯃꯤꯌꯥꯝꯅ ꯁꯛꯈꯪꯂꯕ K-pop ꯑꯥꯔꯇꯤꯁꯠ ꯑꯃ ꯍꯥꯏꯕꯗꯨꯁꯨ ꯑꯣꯏꯕ ꯉꯝꯖꯔꯦ꯫ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯃꯌꯥꯝꯗꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯁꯤꯟꯅꯕꯒꯤ ꯑꯌꯥꯕ ꯂꯧꯖꯔꯤ ꯑꯃꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯂꯥꯏꯛ, ꯁꯦꯌꯔ ꯑꯃꯗꯤ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ꯫